अहमद YouTube channel asibu yengiriba viewers punamakpu widrom na woi ayakna kurumje widrom Priyanka ayaknusu meyam punamakpu ahammaktada kurumje haujujimak coronavirus COVID-19 jina maram moiraga ekoi punamak meyam barja punamak se sumatik wana khanbiri ado ai isamak se je artist moina kalakara moina sigi se thing se fangda banate awab chiking nam khang ga jeri adubu war basu wana isa isa kanjada bagi da makta ngasi tamthira ba COVID-19 laina asidi ge koi punam ngam tok sana bagi da makta ekoi punamak matam kitangi khangmi kisi YouTube channel ase nauna hangjabana maram oiraga mayamna message habirakpa comment pibirakpa punamak phangjare adubu matam chana mayamni damakta isai sing upload tawba ngamjakidaba gidamakta mayamna warobidana basu haijari hojik mayamna khanbining ba isai makhata na khanbining ba isai leraga su adum khanbirau adum mayamna apama punamak mathangi kari video samaning ba punamak sudum haibirau makhata na adum semjarake mayam damakta mayam isai sagi yumda yang wana yumding mapan thoktana leiringai leibirigai tanjasida aigi so artist boina mayam da wana waringi marks de entertain to boina aigi saksagi bisi singi mark tagi labu charaga ye te nai si mati abatang mayam da ngaktan mo ju potha ba oibina ba kodol tamjage ngasi unari ba ai khoi se khangde hayeng na kari thok laga ba tungi punsina kari oirakani tungi punsina kari oirakani khalu badano ngan khiba khanghaude ngasi unariba ai khoi se khangde hayeng na kari thok lagaba mayamna akhoi gi channel asibu nungsibiduna like tawba kawbiramganu share tawba kawbiramganu amasung arwebada subscribe tawba sungsoi soidana subscribe tawbiram mayam hanagumna warsuana matam itang khangminaraga mayam su tekta kaidana ana ye yaudana bujiki leina tamthiro virus changhandana tekta kaidana leibiramu aiju akoju tekta kaidana leijage aduga hanagumna field the stage sarga saktana laudana khungdana koi mayam punna yam nuaina langmina kisi haibisi ga loina na mayam bu kurumjai